State asida tangdu leitaba mahosagi punsi mahingda hanjena bohonabada India lengakna neutral oina thabak tawbiu haina Sena Manipur state na center lengaki pukning chingsilakli party asina senduna Imphal gi Babupurada leiba Sena Manipuri office da pangdokiba pau gi mifam amada party asigi president M Tombina leiba asigi home minister na chahi asigi Mars Nipan da state asigi national highway singda free movement lehalagani haina lauthokiba du athubada thaba oina onthoknabagidama Sena amadi state asigi miyamna amuk hana demand tawri Fox Kokomi amadi amuko na ngarang Ministry of Home Affairs ki mihut singa wari sanabada free movement gi wafam yauhanba asi ikai khumnabaga loinana taramna oi masi state asida leiriba leba asi gi citizens singi hakni asiguma tokfam thokpa kaya asi thabakta onthoraktaba sina maram oiduna state asigi miyamna center lengakta saubani India na ningkha tamba leba ama oirakpa chahi humfutara manga sure matam amada British na chatharamba thawong adu ngasi fawbada India lengakna state asida chathaduna leiri State asida leiriba PR lenga si tawgi haibada ngamba lengakni adubu hiram khudimakta state asigi miyamda ningba thunghandabana pikthalhalle ngasi fawbada Manipur thaba wahai muthalu haiba wathoki achumba wayal piba ngamdana leiri haina fongdorakli Ladiba President rule ki saka sibu pairiba Governor ji na immediately National Protection Force both national highway thambiyo buffer zone mayam sing se masi lokthok biyo India da jai jawan jai kisan ka na yam tawi do Manipur da ji jai kisan gi thawai se kobak ta hapaga labuk da thamuk sure ba tumatam da santi porna mohona bada aikoi su angam mateng pangge central government su yarabadi aikoi neutral oina sab tawiyo ba minung si thambiyo aikoi su India की citizen ने अकोई जो हाई बगी राय लाई डिमांड तो बगी राय लाई सजेशन तो बगी राय लाई अपील तो बगी राय लाई मर मदना कुछ कितंग इंदर कुछ की तंजाएगा अफवा अमा ओइनना बा गवर्नमेंट अमा थुने अकोई इंप्लीमेंट तो बिरो